Churachandpurdagi Aizawl fauba helicopter service lehenaba Mizoram lengakna tharang tawri. Kuki Zofruki Singna Sathokhasin tawbada khudongsanabagidamak Churachandpurdagi Aizawl fauba helicopter service lehenaba Mizoram lengakna akhanana tharang ama Laothokhre. Manipur, Mizoram amasung Assamgi Mar Student Association gi lusingba singawunabada Mizoram gi Minister Laothokhre na akhanana helicopter service lehenabagi wafam asi phongdorakibani. Mahairoi lusingba singa unakibaduda Laothokhre na haiki atuba matamgi manungda Mizoram House ama Churachandpurda saduna mafam aduda leiriba phurup singa hena asetpa mari thamnaba thorang lokholagani kumja lisingani kulhumdoi gi me thadagi Manipurda maitei amasung Kuki furuki marakta hana sunabagi thaudok thokraba matungda Manipur ge Churachandpur amasung Fezol district ta leiriba miyoi singna mapa laibak sing chatpada tangai fadana Aizawl fauraga chatpagi phibam ama mayek sengna uba fangli matam amada Manipur lengakna Aizawl dagi Churachandpur fauba helicopter service tawram labasu haujiti sang naina helicopter service tawkidaba maramna miyamgi chathok chasinda chauna khudongsadaba mayok nare haina report amana phongdorakli Manipurda khundariba Kuki amadi Zoumi phurupki miyoi sing ase Mizoramda khundariba Mizo singa puwarigi oiba asetpa mari thamnaba maramna Churachandpurdagi Mizoram fauba helicopter service lehenabagi matangda laukhalakliba thorang ase Kuki amasung Zoumi phurupka Mizo singa hena asetpa mari thamnabagi pandamdani Churachandpurda airgun sizinaba thingjenkhre leibak asigi Prime Minister Narendra Modi na Manipurda lakadoriba khongsa asiga mari lenena section thorang lokhatpo oina Churachandpur ge District Magistrate Darun Kumar S na tahokpa notification amagi matung ina airgun paina satpa amadi sizinaba khudaktagi thingjenkhre airgun na miyoiba thoganba yaba khudongthiba amadi asengba nomaiga airgun ge marakta hairap manabana maram oiduna BBIP gi khongsa asida sauna kaiba lakpa yabagi hibam leibadagi Bharatiya Nagarik Suraksha Sanhitya Lisingani Kulhumdagi section 163 ki makhada atingba si thamkibani hairi PM ki khongsa kamari lenena tidim lambida barricade khaba haure hojang kaya susagadare PM ki khongsat mangwaina Ukhrul district ta BJP ki workers sing resign tonakre Prime Minister Narendra Modi gi Manipur khongsat ki yenglaga miyamna taramna okpada khudongsanaba tidim lambi gi matai singda barricade khaba haukre hayeng phawgi manungda makhl kayagi hojang sing lambida mayai sagadare Subnatagi pung amakhaki khongsat oina lakadoriba Prime Minister Narendra Modi tha asiki tara humdoida Churachandpur gi Peace Ground da thungduna Manipur gi khongsat haugani mahak Mizoram dagi helicopter na mafam aduda lakani haina banare Churachandpur gi Peace Ground da pangthokpa miyam tinba thauram amada wangang labatungda mafam adudagi amuk helicopter tonguna Imphal tamna lakani mahak na Imphal da lakpasi helicopter aduna Birtiken International Airport ta tagadra natraga Kangla helipad ta tagadra haiba chapchana haidoktre mahausadagi law and order ga mari lenena BBIP sing lakpase airport ta thunglagasu mafam adudagi Kangla fauba helicopter tonguna satnai handaki asidi Churachandpurdagi helicopter tonguna lakadaba oibana thoram pangthokadoriba mafam khwaidagi nakpa hairagadi Kangla gi helipad ta soidana taba yai adubu mahakna airport ta thunglaga Kangla fauba lambida jaikani haiba taragade madugidamak mangjaunana sem sahawbagi tangai fadaba leibana Kaisampatagi airport faubugi lambi matek asigi nakal animakta barricade khabagi tangai fadaba lei mijeng asida yumpham oiraga barricade khaba amasung makhl kayagi mahakpu okpaga mari lenena hojang sing khillaga thamgadari hairi Prime Minister taramna yamna tangna lakpa khongsat asigi yenglaga Imphal city asibu ningthina make semba hokre ningthijana kairaba divider fauba akaiba mafamdagi machu sangjinba leptri mamana pok lingaidagi rang tharaktraba Birtiken District ke flyover su hauze rang tairi masidagi handokladuna social media da viral oina high steel line sing pubagi post asoba sing phawba rang taire haina karem kathaina rakle marak asida Ukhrul gi oina leramba BJP gi workers sing PM gi khongsat mangwaina na Paksan na resign tonakre resign tonariba sing adugi maming matha sing yawba amasu makoina resign tawbugi maram sing amadi resign toriba midugi maming thaba cherol ama social media da ngasi viral oirakre adubu BJP na di resign tawkreba makoi sing do party gi mayokta thabak tawkiba amasung pamangi election da mai pakhidaba kangbu kharani atai resign tauba karisu leite hauzik su sana mathau tauri haire
Dami coffee Laothokhre Churasampurda nauna irang tholakpa yabagi chauna oithokpa leirei Churasampurdagi tuibongda leiriba War of Memorials da Kuki Zoumi amna dami coffee matam sangna khinjinduna lakhiba adu tha asiki tarahumdoi da lakadoriba Prime Minister Narendra Modi ki khongset mangoina anirak hanna hyriba dami coffee adu Laothokhre Churasampur miyam gi marakta penadrei dami coffee Laothokhre asina maram oiduna Churasampurda nauna irang tholakpa yabagi chauna oithokpa leire haina PC na report tawnarakle report asing matungina haukiba tha asiki tarukta Kuki Women Organization for Human Rights KWO na Manipur da thokliba crisis asida Kuki Purupski nupi Singna thengnariba saitheng adugi achumba wild fangan biu haina pangthokani toramba miyam geleli adu pangthokhidrei kari maram kidamakta pangthokani haina toramba rally adu pangthokhidawagi matangdasu Kuki Women Organization for Human Rights ke maikaidagi nauna statement amata thokiba leitei masigi mathakta lisingani kulhumdoi ge May 3 dagi tholakhiba Manipur violence asida laikhidraba Kuki furuki miyambu ikai khumnaba utpane haina tuibongda leiba War of Memorials da dami coffin khinduna lakhiba du haukiba tha asigi amada lauthoke coffin lauthopagi khongthang adu district officer amadi student organization yauna CSO singa puna phaminaraba matungda yanaba purakpadage dami coffin sing adu lauthokhibani nongmani ni leiraga amuk hana War of Memorials da dami coffin sing amuk hanna thamjinbagi khongthang sathake Manipur da thokliba crisis asibul loisinduna ingtappa hanjilangnabagi pandamda India lengana pakhalagliba warisanabagi thabakta interlocutor oiriba AK Mishrana dami coffin sing adu Kuki Zo leader singda lauthoknaba akanba pressure pirakki haire district authority amasung Churasampur police Chief ki support na hyriba dami coffin sing adu tha asigi mapanda amuk hana lauthokhibane haire tuibongda leiriba War of Memorials da matam kyagi mamangdagi Kuki miyamna thamjinduna lakhiba dami coffin sing adu lauthokhibagi matangda Kuki Zo activist amana hai laikhidraba masagi puruki miyoi singbu ikai khumnaba piba ngamdraba purup amatana masagi purup kakthokjaba ngamloi haina phongdoklakle report asina makhata na hai tha asigi mapanda anirak suba oina dami coffin sing lauthokhibagi thodok aduna maram oiraga Churasampur district ta leiriba miyamgi marakta khoirang khoisaunaba thokhalei khoisaunaraba miyamna dami coffin lauthokhiba adubu yaningdaba phongdoktuna nongna khongjang changsinduna irang tholakpa yabagi chauna oithokpa leire haina su report asina makhatari Delhi da mahai tamhangani haina puge toramba nupi masa ani kalhaure Delhi dagi miyoi amana lemna mahai tamhangani haina puge toramba Bisnupur district tagi sahi naurebe nupi masa ani Imphal airport ta anti human trafficking unit ke team amana kalhaure hiramasi gi matang da social welfare department ge district child protection officer Imphal West na thadorak patrol amana hai sahi naurebe nupi masa ani adu Delhi da punaba honoringai da ngarang nungtel pung amaga minute kun manga rom tabada anti human trafficking unit ke team amana Imphal airport tagi kalhaubani Singzamai police ke official sing amasung Child welfare police officer na district child protection unit Imphal West ka kusamna duna angang sing adugi mama mapa kauke lairabana maram oiraga angang sing adu mapanda lemna lairik tamhannaba thorang lokhatkibani haina mama mapa singna child welfare committee Imphal West ta phongdorake hiramasigi matangda committee na mari leinaba police authorities singda makhataba inquiry chathanaba khangankre Delhi da punaba thorang toramba angang sing adu Imphal West ki child care institution amada matam kharagi oina thamkre ningthina amasung mari makhong khangna thijinba tawguna angang sing mapanda lemna lairik tamhangani haina thorang torakpada mama mapa oiba singna seksinba mathau tai angang singbu mapa lebak ta lemna lairik tamhangani haina pukhraga atopa lambi amada lana sijinakhiba yai maram aduna hiramasigi matangda mama mapa oiba singna mari makhong ningthina tikat patangai fade kanagumba mapan lebakta lemna lairik tamhangani hairakpa matamda mari makhong ningthina tikat piu haina su social welfare department ke district and protection officer gi cherol asina makhatana phongdorakle free movement lehenaba IDP sing mayumda hanjil hanaba governor da memorandum piduna wakatkre Sahi ani makhai hena kangluki irang thoklaba Manipur da Prime Minister Narendra Modi lakadoriba asiga mangoina na National Highway singda maitai mitei sing aki akhang leitana satpa yahanbiu relief camp singda leiriba IDP punamak wasa masagi mayumda hanjil hanbiu amasung Kuki Milton singa khuyek pinakiba suspension of operations su agreement handu u haiba wafom taksiladuna Manipur gi Governor Ajay Kumar Bala amade BJP gi President A Sardada memorandum pisinkre Sengmai kanba nupi loop imagi maira amadi People's Progressive Alliance Manipur ge Thomi Marina Saba Mihut Kangbu amana ngasi Governor Ajay Kumar Bala amadi BJP Manipur
Pradesh ki President A Sadada memorandum pisinkhibani hiramasi matangda imagi meragi President Thoksom Sujatana hai Manipurda komja lising ani kulhumdoi May ahumdagi hauna tholakleba wathok asna maram ojana maitai mitai furuk ke mioi sing National Highway sing da sathokasin tawba yadana leiriba se lengakna akhanna thawrang ama lokhatuna athuba matamda primoment lehengadabani Lan ki zaithengna maram oiraga mayum makai mai thadok pikraba amasung tungan ba relief camp sing da sangjapam laguna leiriba Internally displaced persons sing masa-masa gi mayumda hanjil hanabagi matangda Prime Minister Narendra Modi na ayaba ama pibiramgadabani Kuki militant sing gi apunba loop oiriba KNO amadi UPF kanauna su agreement kuyek pina khibagi thong yaningdaba phongdoladuna loop ahum asina punduna sengmaida khongjang kya changsinduna lakli sahi ani makhai helaba Manipur gi rang asigi matangda wafam amata phongdoktana lakhiba Prime Minister na handak Manipur da lakani haina thorang toriba si Assam amadi Mizoram da nauna pakhakadaba project kya yengsinba lakpada Sangdaba yadabagi moongda Manipurda laknaba tharang tawbani Prime Minister ga hakthengana unaduna wari sabagi khudong saba leitaba na maram oiraga Manipur gi Governor amadi BJP Manipur State Unit ke President da memorandum asi pisinduna maru oiba wafam sing asi thabakta onthoknaba taksinnabagi haina su mahangna phongdokhi Nepal gi irang nemtharaklei lengak semnaba khanare Nepal da politicians sing amasung police personnel sing da attack tawba amasung mayum makai mai thabagi irang tapmatam hantaraklei Nepal gi anouba lengak amalinganabagi matangda tongan ba section camerum da wakhana ba haukre hairi Nepal da social media platform sing thingin khibagi mayokta miyamna sangsilakpa khongjang na maram oiraga Prime Minister pham thadokraba matungda Nepali Army ke Chief General Ashok Raj Sigadel na Genzi gi maru oiba mihusinga unaduna lengak semnabagi matangda wari sanakre Genzi gi mihusingna hanigi Chief Justice Susila Kakibu Nepal gi interim Prime Minister oina thaupu hanabagi wafam pukhalake Kathmandu da pangthokiba pawgi mifam amada Genzi group ki lusingba singna haiki madudi leibak ki constitution nga thabak tawnaba firep laure adu moinamak hojik leiriba parliament dissolve tawraga tha taruki manungda anouba makhl ama pangthokadabani Seraksida army na Nepal gi Kathmandu Lalitpur amade Bhaktapurda thamba curfew gi athingba hayeng ayu pung 6 fawba sangdokre amaromda Nepal gi jail amada security personnel singa khuthongnabagi tawdok amada inmate ahum leikidre prisoner lising taramanga henbana jail nagi nanthokuna senkre haire adu moinamak leibak asida ingtapa phibam hanjillaklagani haibagi thajaba leire